India ki lamsi foreign country na te Swaisi eigini community ama satpa yaroi thingma maram sadi wari sanaraga yengani yadragadi action lakhurkadabani Surchandra. India manung ki lamsi foreign country na te Manipur si India ki saromani India ki manung da satok sin tawbada visa lob ki mathok ta de dubu community khara na Swaisi eigini community ama phawdu satpa yaroi haina thingwi ki hak Indian constitution na pidi maram sadi athingba pidi besing lenga na wari sanaduna santi progna bo honagadabani yadragadi makoi ki mathak army amadi military sing sizinaduna sab action lokhatuna national highway sing maning makhatam na sarangadabani haina kaksing kendra gi hana gi MLA yengkom Surchandra na phungdokri wafam singa si ex MLA sigi konung mamangda leiba yumda pawmising ko unabada pangthokladuna makhata arduna hai Tha Sukini Pana Union Home Minister na Santi Hanjilakna Palakolak Pathaurangam oina free movement gi khongthang paikhalakpada Koki Zau Furup Singna Athingba Pibidigi Mai Pakngam Khidri Thawong adu security gi ahoba sauna lekhibra haibisi hangnge oi kilometer kunga manga rom tamak sangba lambi asi phawba ningthina ngakpa ngamdrabadi sarkar pale haibisi miyamna thajaraktabi hai maram aduna wari sanaraga lambi thinglibasi hangdu hona basangi yadraga tangai fadana military crackdown lokhatpam thu haina phungdoki mauna makhatana phungdoki bada handal finance minister na puthokribi union budget asisu manipur thoklibi irang sina Miyoi lising humpurom lanjen handuna imung lising taragani thurom hena ama ata thokolibasigi yenglagadi hapdiba budget asi yamna matik sadi maram aduna union government of India Manipur gi governor na lamnamasigi awana taribasigi akanaba economic package pihanana bohona bi tangai fadaba lai haina phungdoki Manipur top channel gi maikai digi maroi bi pausing miyam na thamji ahan manda rims da wall kidney day gi thorom pangthokri malem gi tungan mafam sing da pangthokliba wall kidney day gi sarukam oina Department of Nephrology rims Imphal sin na ngasi are your kidney okay detect early protect kidney health haiba thim na ngasi rims gi OPD block mamangda wall kidney day gi thorom pangthokri Thauramadu Professor Z. Sunil Kumar Sharma Director Regional Institute of Medical Sciences Imphal Professor N. Sanjeev Medical Superintendent Regional Institute of Medical Science Imphal Amadi Professor T.S. Miradin Academic Regional Institute of Medical Science Imphal na Thauramasi athuba mithunglen oina sarugyaki Thauramadu mari leinana RIMS ki Director Professor Z. Sunil Kumar na phongdokibada Aikoina kidney asi phana leiribra natragana phibam sokshi libra haibasi matam chana khangdukna bigi loksing miyamda khangalana bo khanonda ngasigi thoram asi pangdukpani masigi awareness asi miyamda ningthina leiba mathoktai kidney gi anaba thengnanaba institute asina mamangdigi hauna angamba thakta hotnatuna lakli haukibasai ama makhairom asida institute asida kidney transplant tawnaba angamba thakta hotnatuna lakibani Honarakpa sigi mahi oina mamang sahi kumza English ngani kunga mari ki August tha institute asi da kidney transplant tawbangam ki masi institute asi ki sapthoksa ngai oiba mani masi oina bahona bada institute asi ki doctor nurse amadi ate medical staff singi thawdang adu thati ngasi ki institute asi da kidney transplant tawba yarabani sial ka hena sang mapana kidney transplant tawna ba satnaramada hujukti satabi yaragani wangna makhatana hai ngasi di rims asi India ki maming leraba medical institute amma ki thakta lairi institute asi da tuan anaba singi batang sunaba analeng sing phangnaba angamba thak honari phangan basung amlakli institute asi da analeng gi yamna khumang saksina khuchu khulai kya ma thambangamli Manipur si lairab state ama oibana state asi gi miyamda sial sangna matam ga sanaba analeng gi khudong saba phangan baibasi rims ki panamni wakhalon asina mang thadunu ngasi institute asi analeng gi lamda mangjil thaba institute ama oinaba akan mamong no honari kidney gi anaba singi oina lakliba tha amani asida institute asida akhanaba nephrology gi ward ama thamnagani hauji dialysis ki machine taragatre lairiba sigi mathakta dialysis machine kunamaga hapsilagani masi hapsilagadi puna dialysis machine ni furom leragani kidney gi anaba si ayamana aroib stage ta khangmana aikoini isai sagi kidney gi phibam khangduknaba mathau taba testing matam sana takthoktu kidney phana thamnaba hona si haina mangna makhata ki amaromdana LSTB amadi Kabu Union Manipur na sajibu no mapan na seraw puna pangthok minaragani lapthokre
Lainingthau Sanamei Temple Board LSTB amadi Kabai Union Manipur anina handak sahidagi hauna sajibu nong mapan serauba puna pangthok minaragani haina laukthokre amaromda haying khongban upong yumpham Sanamei lambi da leiba Laining Sanamei laisang nauna installation tauba kilowatt taragi rooftop solar system ngasi MSPDCL gi managing director Hizam Sandikumar sangakri Lainingthau Sanamei Temple Board sinduna Lainingthau Sanamei laisang na pangthok sangabagi thoram amadi sajibu serauba puna pangthok minanaba laukthokpigi thoram adada MSPDCL की मैनेजिंग डायरेक्टर हिजम संदीप कुमार LSTV की वाइस प्रेसिडेंट विद्यापति सेंजम एलाइस वखलम जिंगबा काबू यूनियन मणिपुर की प्रेसिडेंट डॉक्टर मालांगमई हीरा कबुई LSTV की सीनियर बोर्ड मेंबर कैसम इबोमसा LSTV की मेंबर नामोइजम तोम्बा LSTV की कबुई लोइसंग की संगलाक पसु ओरिबा कबुई कस्टमरी काउंसिल की प्रेसिडेंट कामसोन गांगमुमई कबुई मदी LSTV की मेंबर सेक्रेटरी मैसनाम Sibadata Luang Sargaki Rooftop Solar System Sangabaga Mari Lenana MSPDCL की मैनेजिंग डायरेक्टर हिजम संदी कुमार है Lainingthau Sanamei laisangda rooftop solar system installation torokpa si atai temple board singnasu tamjani gaini Prime Minister gi Suryagar Mufab Vijal Yojana gi makhada domestic consumer singna rooftop solar khilaga consumer oibadana tana mana puthokliba mai edu grid ta yonba yabi khudong saba piri haibi scheme gi makhada consumer singna thagi thiramba research su hanthaba ngamlagani loinana khongthang asina state asigi sitmi lon su sauna kana ba piragani masigi mathakta fossil fuel sizinaduna mai puthokpi sang santhan ngamlagani loiba naiba malemgi resource sizinaduna mai puthokpi mahut loiba naidaba numiki mangalagi puthokpo mai oina sizinaba tangai fadi masina tungi mirol gi damak environments converse sauna mating oiraga naiki mangna makhata na hai state asida laidiba consumer singa scheme asigi makhada rooftop solar khinbiduna consumer ama oibetana tana mai puthokpada su saruk yabinasi scheme asigi makhada piriba kanaba sing puna lauminasi ahan bahawdokpigi sel puthokpa ngamdrabasu nationalized bank amadigi loan lauduna hairiba rooftop solar khinbagi thaba asi araiba mongna tawbu yaga naiki Thauramadu Mari Lainana LSTV ki member secretary Maistam Sibadata Luang Hai Ngasi Loisang Asida Paikachari Basakot Taurang Kaya Si Lebak Miam Lainingthau Sanamei Amadi Imarai Laimarel Sidavida Katpirak Patareki Sensasing Asinagam Zavani Miam Katpirak Patareki Sensasing LSTV na Yamna Sakshina Tungshin Jaraba Matung Tabakaya Si Paikatpangam Zavaneki Mana Makata na Hai Lainingthau Sanamei Temple Board ki makhada inat lainingi mahi tambibigi thabak kaya sathatuna lakli board asigi makhada pena loisang wari liba loisang nasing kaya hangdoktuna mahi takpi tambiri haujikti loisang asi institution amagi thakta lakle haiba thamkhiana su paus na makhata na palakli makhasa tharak poina panam pauksegi editorial myamna thamjari ak pasarak pi na ba lo semsi Manipur tabada thuklaw oningdaba thawdok thokpagi sang hanthadaba manbigi mawongna nupi angangna otpa naibigi paw taba simakti lamdam asigi oinadi yamna lebak thibani hawkiba sei kharagi mamangna state asida mapu roibabu hatpada sienaba lamchat naidabi kyagi paw tana kiba laikhrabagi matungdasu mamana hek poksaba masabu hatpigi paw tari bisisu pungkui kui khidri habi panam pauksig editorial myamna marak thana myamna thamjari tabada tu sungba pausing asi lamdam asida toina tarakpa asina maram oiraga state asigi miyamna asigumba thawdo asi ngyak leitana thokpa thawdo kumna khandarakpagi mawong asidi afabagi khudam oira khali nakalamaromda malemgi oina nupigi numit March 9 gi mangoinana Malom makha lekai da masa ahum lairabi matau leibi kobi mau ama lekai dugi pukri da sina lairam khibigi pauta na rakhibigi matung tarakpada misi dugi langla langjil puthok na rakpada miyoi kya misi duga mari lainana phabagi pauta na rakli nakalamorom dana malem na nupi singna laipa khuna gi damak lorakpa thawdang singthabaga loinana nupi singbu ikai khumnabigi thoram pangthok labasu ngasi gi manipur nupi singbu otnaibigi thawdok sing marak marak toina tholakpa simakti yamna thamoi sokningai ni ngasi malem gi sakholaba laipak yana manipur gi nupi singi thak wangna yengnaраklaba matam sida lamdam sigi nupi singbu tuhat pibigi thawong satharakpa sing asibo matang matam sana maral gi matungina ahakpa serak pi haudrabadi makhata na thoningdaba thawdo amadi tabada thuklawba mipai ningai oiba thawdo tholaknabagi maram oirappa suyai khali
Maramdi India ki democracy ki lengana mara leiba mi bu serak pi bada matam sanghan mamadi akpa serak pi bigi sang yamna niam gi thawong singa simangna mi bu mi na ot nai raga hat bigi sang ngong khalakpani haibada langada bamandi nakala maramda India ka yumlo na ba laipa amadi Asia ki sakola ba laipa kya sik maru oina China laipa na aran ba tawbi gi serak khuda khudak ta pi baga loidana senja thumja gi thabak taw miyoi gi serak kanba laiba oiba maramna laipa aduda aran ba taw mi lebi gi sang yamna niamna ngasi gi malem gi sakhut pat laipa am oina malem gi miyam na khanari adubu India dadi China gi lenga ki mawong ga ona taina duna leibidigi laipa asida aran ba taw mi gi masing thingam dana leibidigi India gi state am oiriba Manipur da aran ba taw gi masing ka hena wangbu lamna masigi nupi angangda minung si yaudun ot pa naibigi hendo laga minung si yaudun miat mi punsa thabagi thabak sing makhatana sathrakhi ka daba mali maram aduna India lenga ki democracy ki satnabi lairaba su nupi angangna ot pa naibigi thabak taw sing amadi aran ba taw go loina senja thumja gi thabak taw sing da ahak serak athuda pi nabigi lo sema sungani khali maduna trabadi tahai daba pau thoning daba thawdok thok ki sang handan bangam lo heba panam pau sing editorial mem special content ma mem thamjari Priyas NEET Biology Sangai Pro NTA NEET UG Biology admission hausari Class 10 thakraba mahiroi singi damakta tha mari gi foundation course amadi Class 12 thakraba mahiroi singi damakta lakliba NTA NEET UG 2026 ki tha nipan ki target course pizari hairiba class ngasi matik sani experience lairaba faculty singna takpigani akoina pizari ba khudong saba singa du clear basic concepts easy memory tricks regular test series PYQ analysis mock test na singmani loinana matik sani equip oiraba smart classroom facility su pizari March ki tang kun amadi April ki tang ahum digi class mathang sina haujaragani thuna lakpiduna mingsan biu akupa modor gi damak Priyas NEET Biology Sangai Pro FCI rota lakpiduna amadi aikoi gi contact number 7005534385 natraga 7005376151 na pau phobiro amaromdana China na Taiwan gi maikei digi hana lairiba red line lansilakpa gi dama akan warning pikrai China lenga ki wang loya mana phungdorakpagi matungina yomlo nariba Taiwan gi maikei digi hana yanaduna laiba red line gi mapamadu lansilaklabadi akan makhongthang laukhatlagani haina warning pikri China na thamlak bu wafam singi manung da Taiwan gi lenga si official oina Republic of China ni kumja English nga magasama pangani fuguma panda mainland China gi mau Zedong gi community forcing gi makhutta maithi duna ithat aduna senduna laihibani maramaduna haujiksu China na Taiwan si makoi gi saruk amani haina adumak phungdoktuna lakli amaromda Taiwan gi maikei gi democracy lenga ama semjaduna sovereign state ama gi sapsaba kangon sikadu satharibani adubo Taiwan gi maikei gi ngasi phawbu official oina ningkha tamba leba amani haina lakthokpa leithri karigumba lakthoraglabadi China na landagan haina semsaribani China gi maikei gi Taiwan ga punsinaduna Republic of China mapangal kalan pamri adubo Taiwan wafam adu yaba ngamdri Laiba adugi foreign minister gi maikei gi phongdorakpa warolda miyoi million kungumdoi gi warepta laiba adugi laibak lep kadoribane hainasu pawsta makhatana phongdorakli atopa paw Madhya Pradesh ta gas tanker na gari ani ga thongaina bada tarisiri Madhya Pradesh ki Garh district ta gas tanker amana car amasum jeep ama ga thongaina bada miyoi tarisi ki baga loinana atopa ahumna sok laina police nang si phongdokri Dargi Superintendent of Police Manos Kumar Singhana phongdorakpagi matungina thawdo odungra numidang pung 12 tabada Badanawar Uzen highway da leiba Baman Suta kun manaka thokibani magna haiki truck aduna ahanbada atopa maikei digi lakpa car amaga thongkainaraba matung jeep amaga amuk thongkainaki thawdo oduna miyoi mari khutak sibaga loinana atopa tarukna sokhi haina phongdokladuna SP naki asokpa singa du khutak hospital pukatki dubo asokpa ahum amasu laikana bangamdana siki laikidraba miyoi tare tugi manungda marina car adu tonglakpani amasum ahumna jeep adu tonglakpani haiba phongdokladuna maknaiki makoi Madhya Pradesh ki Latlam amasum Mandasore amadi Rajasthan gi Yodhpur district tagini maknaiki thawdo adu gi paw phongmaga police personnel sing thodok thokphamda changsinki amadi mafam dugi miyam gi matek loinana mi kanbagi thabuk sataki accident adu gi matung truck driver chen ki baga loinana hausik maki khungul lina bohonari haina SP na phungdorakli adu tendak na sumna miyam na thamjaram gi hausik kuina di miyam paw matanga sen sinjarage masum khata banaw update miyam puna ngai minasi